ꯑꯩꯒꯤ ꯃꯤꯡ ꯅꯥꯎꯔꯦꯝ ꯀꯤꯁꯟ ꯈꯨꯔꯥꯏꯖꯝ ꯅꯅꯥꯎ ꯑꯗꯩ CCIAN FORUM na haukiba megi tang tram dagi leptara chatharakpa Kuki na haurukpa lansida akoina awana taraba maite isinau singi mateng pangbagi chatharakpagi thabak tharom program ama oina ngasi su koigi kangchup chingkhongda khungakpa khungakpa yauruba isinau soktung lairiba khundrakpam somorjet amadi khuraijam nanau makoini da koina ngamjaba selgi mateng pangbaga loina na BDF oina hariba lanfam da soktung lairiba mutum basanta amadi police personnel naurem kisan hariba isna mari sida khoi CCIAN FORUM peace committee ke maikai dai ngasi jo khoi semiti mang pangjagre hauji thokliba lanase karam kan loigine haibagi chapchaba khangba ngamdabana ma pawbiri isna ma pawbiri singnasu saisu singna chathoklam daida kadai da salibno kamai tobno haibna singba singna do sectionna sina binana ba loina na aikhoi ge hauji maitei na tariba sidagi changsan ba yadaba mafam singda boundary mark tobirina ba laikai ke volunteer singnasu adugumba thabak sing pakhat pinana ba appeal tawjari loina na majority oiriba maitai da minority oiriba Kuki na leptana khanaba horokpa haibase aikhoi makhoi mapangan yamna kangkhale natraga makhoi kidre haibani hairiba lanase athu matamda loisanaba honodragade makhoi mi usutabagi natraga makhoina tatna khanaba hobagi sanga se leptana hogidori male maisai prithvi haibase natraga manipur haibase miwebna lainana bani aikhoi leminna bada ngase su manipur tongan forum mayam leminari adu kari no makhoi na tatna khanaba horogle makhoi insili buse kanano natraga makhoi gi asuk chawna aikhoi da minority oi haibagi namada makhoi na akhoi da signari bise masi makhoi da leiriba power se kanano haibjo koi khangdowino mathok tare 2036 ke olympics ta aikhoi na masing yamna goal porangna ba bharat ki sanaroi singi mahut sinbada manipur dagi sanaroi sing hena masing yamna na ba aikhoi na honagado matam 2048 ta prithvi ki chakhorlaba leibam oigini haidna leibak siki aikhoi ki prithvi ki chakhorlaba leibak sing manung salane lei changchali ba bharat ki khumsang sida aikhoi na chakhot pe lamjin na khoi manipur su yahong na ba changchan gado matam sida leptana khanaba horokli bunina aikhoi masi thengkhang kairak haugiba tha tarok se thengnado lakhre makha taba singde thengna base masi hanjan thengna ka aikhoi ki chakhot pe lamjin aikhoi je yam maithiba mo oigedore dona maru fangna sigumba chakhot pagi khungje lamjanda mioi bagi punne himina bagi lamjanda leptana khanaba hodori ba mahika pangkhak oiraba makhoi singsi mapung phana mathat pai base mase tangai phadaba mo oira haibase ngasile bak meyam da CCIAN FORUM gi maikai dagi appeal amko tawjari